ngasi numida waram phongkiba tungan Manipuri siphongsinga amasum thokiba thawdawa thoksingdagi maruibi ipausing meyamna thamjagi ahanbada kanglaipak ki mairadagi lokusaraga Rahul Gandhi ngasi Manipur da laktuna Jiribam Susampur amadi Moirang da leiriba relief camp singa sattuna inmate singa hakthengna wari sanakre ayakna lakliba si rajniti yoeba miyengda lakpanati miyamgi awabada sarugyaba lakhibani Rahul Gandhi Congress ki lusingba amadi leader of opposition Rahul Gandhi ngasi nomagi khongsat oina Imphal da lakadoriba sigi mahoinana ngasi ayupung taramuthi taba matamda akhanaba plan amada Assam gi Kumbigram da leiba Silchar airport da thunglaki Magna mapamadu da hek thunglabaga Congress legislature party ki lusingo okram ibobi Congress ki president Kaisa Mega Chandra Congress working committee ki member Gaikhangam ate Congress ki MLA amadi lusingba kya na taran oki Mapamadu dagi Rahul Gandhi na Kasar gi Phuleton gi Dalai in Youth Care Center hang liba relief camp na satuna mapamadu da lanjen raktuna zangjafam lauduna laidi bisinga unaki tungda Jiribam Higher Secondary School da hang liba relief camp na sulaktuna miyam unaki mapamadu da zangjafam lauduna laidi ba miyam unaki miyam na thengnariba awanunga gi matang wari sanabaga loinana haujuk Manipur oiriba irang sigi matang da opposition party na tawiyaba thawdang sing lawani ayhakna lakliba si rajniti gi oiba miyengda lakpanati miyamgi awabada sarugyaba lakhibani haiba wafam sing mapamadu leiriba miyamda phungki pauksi asida relief camp adu da leiriba miyoisina phungdorakhibagi matunginadi Rahul Gandhi gi mafamda miyamna irang asi athuba matamgi manungda losinhanduna lanjenarakliba miyam masa masagi mayumda hanjanana bamadi Jiribam da matik chaba security thambina ba wafam sing phongdoki haidi miyam gu unaba loiraba tungda Silchar airport amuk halakpagi labida Kasar district ki Phularthor Markhulenda leipa relief camp sangduna mapamadur leiriba miyoisinga unaduna wari wataisanaki masigi matungda Silchar airport gi Imphal tamna pairaktuna Imphal International Airport ta ngasi nungthil pung amaga makhai taba matana thunaki mangna airport hek thunglaba matamda Congress ki lusingba sing Sebadal gi kangbuna harautiam oki miyamna Rahul Gandhi Zindabad long live Manipur Imalebak na yefare we want peace haiba khulausing lakhi tungda airport gi Susampur tamna sattuna Susampur gi Tuibong gi mandap ta hang liba relief camp sakhi maphamadu leiriba miyam gu unaduna wari sakhi Susampur gi Imphal tamna haigalakpi gi lambida Moirang gi Phobala high school hang liba relief camp su sangduna miyam gu wari sanaki maphamadu gi Imphal da amuk numidang pung mangaga minit nifuga mangata Yoraklaga Ras Bohonda Manipur gi governor unakre masigi matuna numidang pung taret matamda Congress Bohonda paumi sing paumi gi mifam ama pangthokani haidi amaromdana Kuki theory sing na Jiribam gi lengak pokpida numai kapsinduna landarakre police outpost mai thakre ngasi nongalamdai pung ahunga makhai rom taba matamda Tamenglong district ki Tauksem subdivision gi manungsana leiba Phaikot khulga Jiribam ga lonaba mafam amadi Kuki theory sing Jiribam district ki lengang pokpi amadi Phaiton lonaba mafamda bomb amadi nongmai round kya kapsinduna attack sataraki loinara mafamadu da leiriba police naka check post Kuki narco theory sing na mai thadoklamde outpost asi handa Kuki narco theory sing na mai thadoklambadagi ngarang semjin loibada ngairibani hairi mai thabagi pau sitabagi Jiribam police kangbu mafamadu da sangsilakpa matamda Kuki narco theory sing na akan mamongda nomai kapsilaktuna attack torakre pungkhai muki mayada Kuki narco theory sing na nomai round nifurom leptana kapsilaki madura Manipur police ki Casper gari ani da nomai round manga mu panki police ki mekedi ki handuna Kuki theory sing mekedi kapki nakal animakta aso apandi amati yawki di hari tungna maphamadu kunthraga mapan suba Assam Rifles ki team thulaki Assam Rifles ki team adu hek thunglabaga Kuki theory sing nomai kapalipki loidana police amadi Assam Rifles ki team amana coming operation sathabada thawdo adu da senabani haiba Kuki masa ani fagatuna pukhi hari thawdo asugi matunga si ayu pung taruka makhairam taba matamda Jiribam Lal Pani Dibong da leiba Jiribam gi hanagi MLA asangbam beren gi manaunupa nanau sei humpu gi farm house Kuki theory sing mai tharamle mai thabadura farm house ta leiba yum ama mai sakre hairiba farm house aduga thangnana yum mangarum sulai adubu yum sing aduna leramba miyoi sing aduri maphamadu thadoktuna relief camp na sangjupam lauduna leikhraban hairi amaromda Kuki theory sing na nongmai kaptuna landarakpa police outpost mai thabana singbagi thaba satharakpadagi ngasi ayu pung 3 makhai dagi mapan ga makhai phawbi ki manungda usa thol amadi
Golathon hairiba mafam ani asida chathok chasin tawba Assam Rifles ki gari sing masing yamala maira paibi nupi sing thulaktuna check tawkre makoina check tawriba si Kuki sing puthok pusin tawbra haiba thidokani check tawba du da maira paibi mani Assam Rifles ki marakta unkhana basu thoki hari auto papa madana Manipur lengang mangna satkhatuna santi purakna bu hona bangamdre haina tung ilaga lamsang lamjen chenkre Manipur santi hanjinabigi khongthang puraknaba lengana manglomna sangshinbegi mahut hiram khudingmakta tung halaga lairi haiduna Manipur gi praja miyamna lauri basigi matangda santi hanjinabigi paujal piba Peace Solo Backrace district ahum Bishnupur Chuchampur amadi Kaksing district fauduna Kiran mitai konthaujamna anirak subu oina ngasi lamsang lamjel selakpada lamdam adongi miyamna mapung fana amato oina saugatuna state asida athubada santi hanjilak oihensanu haiduna kholaw kya laukre Bishnupur district ki kumbi AC gi manungsana leiba wangu nauda khongdagi lamdamdugi maira paibi singna Thauni Thoram Tauduna Kumbi Kendra Progressive Farmers Association ki President Sansam Dinesh na wangu naudakong Maira Sangdagi flag off Tauduna Lamthaki Vadu Kumbi wangu rota salaklaga Chusampur district ki Saikot AC ki manungsana leiba Sagang Bazar Pauduna lakpada Sagang Maira Pai Bisinasu Santiki Pauzil Puba Lamjeloi Adubo Puning Tawki Makatana wangu Alup parking taraglaba matungda Bishnupur district amadi Kaksing district ani ki phaunapa Manipur river mathakta sariba wangu bridge lantoktuna Kaksing district taraglaga wangu lupa marup wangu terada lamdamdugi mera pai bising yauna wangu tera high school gi relief camp da atopa paomna tulsibong manakta bom thamjilamle Manipur lenga ki rural engineering department da executive engineer oina miyo amagi yungi sumangda sakhangdaba miyo singna hand grenade ama thamjilamle police tagi phangwa paw gi matung ina hand grenade adu sakhangdaba miyo singna ngara numidang pung 9 makhairom tapa matamda Imphal East district ki Irilpung police station konba ose kon khunau takhok mapal leiba executive engineer oiba Moirang Them Rupachandra gi yungi sumangda thamlambane hari two-wheeler amada lakhiba sakhangdaba miyo anina Moirang Them Rupachandra gi yungi sumangna sanglaga tulsibong manakta hand grenade adu thamlamlaga thinthadana mafam adudagi sakhi hari thaudo adugi matangda Irilbung police ki team ama laktuna yengsin khipaga loinana hand grenade adu asoi angam yaudna laktoki haujimaki oinadi thawong adu kanana kari maram gi damak chatharamli bano haiba khangmangamdri police na case ma lokotuna thijinba hokre hari atopa pawmana sugunu da paksana combing operations atakre Mamang sahi English singaniga kungo homdogi me ahumdigi hauna Manipur da thogliba kanglup anigi lana sida koki narco terrorist na bom amadi numai leptana kapsilaktuna landarakpadigi awasai theng phangduna laidiba sugunu gi praja miyam haujiksu laitana laiba ngamdaba haibatu hoiri saira sida ngarang sugunu gi ayamba maphamda paksana combing operations atakre hari ngarang ayuktagi hauna BSF amadi Manipur police ki combined force na satakhiba combing operation adu da yum da sangduna Aadhaar card puthok handuna masak khangdokpagi thabak satakhi combined force ki mekedi gi imungi miyoi singda phongdoklamki hairibadi masak khangdaba miyoi sing amata yum amata da lehenba madi sangjapam pi yaroi makata na combing operation asi satakhigani haina phongdoklamki hairi Ngarangi combing operation adu sugunu maya lekai awang lekai amadi maning lekai na singba mafam maruiba mafam singda satakhi adubu khusuklai amadi mifami punda amata yaukiba leiti hairi atopa pawmana sapam Robinhood ki mapalak suba ningsing thoram pangthokre ILP 60 masing asisu mapung fana satnaba ngamdri Sarasandra lamdam asida ILP satna halu haibigi khongjang na thawaina ponta pikraba sapam Robinhood na laikhidabagi mapalak suba ningsing thoram ngasi JAC ILPS amadi CSO sing sinduna awa singi yalomi singi khubamda pangthokre Mekai kyadagi lakhiba miyam amadi mairoi singna saruk yaduna laikhidrabagi khubamda haikat lekat tamduna thoramadugui mapungaiba saktamoiki thoramga mari lainana JCILPS ki convener Thiam Sarasandran hai lamdamasida mitop sing khangdoknaba inner line permit system satnaba horakhiba singa sidagi sahi 30 gi mamangdagi tanduna lakpati manama khangni adubo hairiba system singa sisu mapung fana satnaba ngamdri Eastern Bengal Frontier Regulation Act yauriba section 2 gi makhada guidelines sing semnabagi ayaba pibigi matungina state cabinet na hairiba ILPS asi semkhibani
JCILPS na guideline semada kumja English ngamaga samapan ga yangkhai ga mathoi da base year oigada bani haina takna duna lakhi amadi ngasi su demand tawri adubo laingak na kumja English ngamaga samapan ga yangkhai ga mathoi da oiduna 60 amasi sanari ba sisu laingak na lamdam asida lairiba furu kanglup singi sakma yenglaga mapung phana satnahanba haibadu hoidri lamdam asida lairiba yellow missing kanba ngamgadra ngamroidra haibadu lainga asigi thausil thorangi makha poli state cabinet and Manipur population commission sem kramasu mapung phana thabak tawgadaba kya gi awat pasing happy duna commission asi thabak tokan biu loinana lamdam asida athubada NRC update tawnana ba thabak paikhat biu haikena su paus ta pali atoba pawmana NDA selection fanglaba nawba amadi Dinesh Okre Khurai da leiba young learners tutorials home dagi hokiba nawba maite amadi Dinesh Singa anina NDA gi selection fanglakpada harau tiam nokre home asida pangthokpa makhoi bu okpagi thoramduda founder head ahanthem Sila Devi na khudol pidunu ikai khumna butki thoram ga mari lainana nawba amadi Dinesh na phungdukhibada punsida mai pakke hairabadi lairik khakta yadi sports amadi thaksi khaksi leiba mathoktai lairik tamlingai degi hauna tungi punsi gi damak plan tabu mathoktai loinana khangma kanba confidence leina ithaudang pangthok patangai fadeki home guard founders head ahanthem silar haikibada ego lairabadi madun isagi knowledge pumba manghankini discipline amadi moral yaudrabadi mama mapa nungsi buarkani oja guru amadi mama mapa da oidaba nganglabadi mairoi sing mai pakloi ngasi nungai pa phangani afaba mairoi puthokpada oja mairoi amadi mama mapa singi thaudang lei haikena su pausta pali atopa pawmana relief camp da laikhidraba Prem Kumar amadi Kumudini lengang na hatpani haina Tagdal amadi miyamna lawi se minister en berena ruling ki MLA amadi minister masin melaga thamlabra tagdal kokta gi sericulture complex ta leiba prefabricated relief camp na thawri yanduna masa matum suicide tawduna laikhidraba angom Prem Kumar sei kuntra ga taruk amadi Yambem Girls Hostel Imphal East ki relief camp da laikhidrabi Khundrakpam Kumudini sei marfugani pan gi misi thawal amasung Kaksing district apun malub Tagdal na haksina lawi amadi Manipur lenga asibu akan momon kandem tawi hari Tagdal gi convener W Jutin Kumar no khuyek piduna thadorak pa chirol sina hai lenga asina laikhidraba ani si hatpani haina Tagdal amadi miyamna lawi me ahum digi lenga asina samjaraba misam kya gi punsi lamkhang na senkre kaya amana soinaiba amadi awapum na tahandun lairi BJP gi double engine government asina puksiel singna hotna dabadagi ethnic cleansing proxy war ama ohelakle amadi lenga asina miyambu confusion stage amada thamduna indigenous Manipuri sing malem gi leimai ri gi muthanaba aron agenda amada leirabra haibisi miyam gi wahang wari state government ama leibigi sapsaba thau tawba ngamdaba law and order ngakpa amadi life and property protection pigadaba lenga asina miyambu kayam kuina namsindu thamgadori bano amadi misam kya Sian kito no haina hangakli serol sinhai lainga sibulu singliba CM na ruling MLA amadi minister masin melaga thamlabra union government na yanaba amadi CM gi pham mangdraga loire haiduna center government taw haiba khak tawbagi mami taribasi kari aronbe agenda lai laingak pahaitraga mamagi laingak taisinba miyambu misguide tawba sinasing kya si mirol sinakhangi Manipur thuklibi rang siga mari leina tha taraga mari wa ngangdra lakpa PM na handak Rajya Sabha da thamkiba pakhumaduda Manipur santi hanjilagle school college hangle devakarma taure festival pangthukle mafam masa khara natana santi leiri hairibasi CM na central government da lana information pibene madi Manipur gi suwosi malem gi miyam na khanganingde haibene hairi Tha taragamari unrest oidun leidiba numit khudingi mairagi rally satliba ima kaithel ima ibel nupi oibi kiana lambi da ahing yarektuna lan ngakliba school college university normal function tawdriba displaced person resettlements tawdriba culturals activists kya amadi artists kya na sinpham thadoktuna kokta khut haptuna leidiba driver kya matho pangthokpa Pangdriba lofam kya lopan mangamdriba singilamda CM minister MLA satpa ngamdriba tungi yumbi oigadoriba na kya na khutta khulai paiduna khulngak liba amuksu khulngak liba singu phabiba amadi
unlawful activity ek ki makhara phajinduna thambiba kaya asina chingba tungi mirol gi asa uraktabadagi kroma laktuna lanbung amada leiriba manipuri singbu apangbo siba miyamna yaba ngamloi amadi ngakpiba ngamloi hari CM amadi minister MLA singi imungi miyoi sing lan gi awas aina phangde haiduna lan asibu na thaina bu khana gano illegal immigrant tanthokpa thingba government gi mathauni reserve and protected forest kanba government gi mathauni drug eradication tawba government gi mathauni su laukthokpa state ki law and order ngakpa government gi mathauni masi ngamloidaba oirabadi lengak sembada yobigano isa isana khangna resign tawbiyo separate administration taliba Kuki MLA tara kankhatlaga thamliba si lenga asina Kuki gi demand saugatpani hana miyamna lawbi hari sherol sinhai angom prem kumar amadi khuntrakum kumudini lenga asina hatpani hana miyamna lawgani maramdi lana sigi saithengna ohenwani laikhidraba makhoi ani da lenga na matik saba compassion pigadabani Prem Kumar gi misi asina aroiba ohena na lenga na athubuda thaurang pahekadabani lana si athubuda lushina na pamadi lenga ama oibi gi phirep launaba gi emergency special assembly ama kaugadabani miyam gi kholaw si lenga sina ikai khumnadrabadi tagdalna miyam ga pullaga akanma khongjang sangsina na ba sem sare hairi Manipur gi inner gi MP Dr. Angomsa Bimol akoizamna parliament ta thamki bu wapam adu gi matangda kanagumba miyoi natragana political party na negative criticism piba tawbigano issue si politicize tawgano tagdalna oza Bimol na thamki bu wapam support tawi hanisu paus ta makhata na phungdorakli makasa tharak poina korong makhuma na thagalakpa update ang katang miyam da share tawjagi yellow mi singi damak lamjing mairaduna Satkraba inaw Robinhood ki maphamda ikai khumnaba satlui inaw Robinhood ki ima madi pabung ngasigi mirolna kawbugum tawnare irabak ifrop ki damak thawaina pontha pikhraba inaw gi maphamda leimana amamam ta oirasu lebak miyamna katpham thokpani haiba korongan bu khuman ki update miyam share tawjari makasa tharak poina panam paukseri ki maroi bi pausing miyamna thamjari Kuki Jau Singi demand Sagot Pinaba ITLF na Rahul Gandhi to Taksin Kray. Kuki Jau Singi socio economic amadi political goal phangnaba Congress ki Manifesto the yawkiba political settlement gi wapam thabak to ontokadabani ITLF. Manipur Kuki Jau Sing taliba demand sir Sagot Pinaba amadi Kuki Jau miyam gi awaba kokhan binaba amadi Kuki Jau Singi socio economic amasum political goal singadu Phanganabagidama Congress Party ki Manifesto the yawkiba political settlement gi wapamadu wapamapung fana thabak to ontonaba Indigenous Tribal Leaders Forum ITLF na opposition gi lusingba Rahul Gandhi da ayiba chirol piduna taksinkre ITLF ki chairman Pagin Haukip amadi General Secretary Muwan Tombing na puna khuyek piba ayiba chirol aduna Rahul Gandhi na Lok Sabha gi opposition Luchingba oina makhatana thaudang lawbagidama Kuki Jau miyam na harautiam utpaga loinana thagatpa phongdokhi Manipur thoklibi rang asi lusinana ba madi mafam asida ingta papurna bagi matangda leptana hotna ba asigidamak tu thagali haiba wapam sing thambaga loinana tungan ba wapam nipan pukatuna Rahul Gandhi gi pungning singki wapam sing adugi manungda Kuki Jau singi oina state government leti hausik leriba lenga asidi Kuki Jau sing tathita oina tawi loinana akakna ba phurup ama khakta bu sokali State BJP lenga sina mara moiduna Kuki Jau singna masing thingam draba singnaba sing mayunari sai ama helaglaba irang asi miyoi kya lekhidre kayana mayumai kai thadoktuna lanjanari makhatana miyam khudong thiba kya thingnari adubu security ki phibam phagalakpagi wopm leti missing yamjadaba minority community ama oina arambai tengol amadi UNLF kumba militant group singi attack mayungaduna awaba akituzungba amagi makhada leri sahi ama helaglaba lan sina mara moiduna Kuki Jau sina khundaba mafam singda lan thaknaba potlam sing maru oina nongmada sangdaba yadraba potlam sing phawba pushinbada athingba piduna lakli itatatana athingba piduna lakpa sigi manungsan isam sama medical supply sing phawba Kuki singna khundaba mafam singda yahondana ba athingba piri masina Kuki miyam gi punsi mahingda sauna sokale Kuki Jau singi lanjena duna leiriba miyam gi phibam atuki matik sokli relief material sing eminent singi awat palairi Kuki singna khundaba mafam singda public infrastructure semjin sajin mayaun atopa sokha thorangi thabak thauram khudimak leptuna leiri
ꯑꯗꯨꯃꯄꯨ ꯃꯤꯇꯩꯅ ꯈꯨꯟꯗꯥꯕ ꯇꯝꯄꯥꯛ ꯑꯦꯔꯤꯌꯥꯁꯤꯡꯗꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯨꯗꯤꯡꯃꯛ ꯃꯄꯨꯡ ꯐꯥꯅ ꯐꯪꯂꯤ ꯂꯝꯕꯤ ꯐꯥꯎꯅꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯨꯀꯤꯖꯧ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯆꯠꯅꯕꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯄ ꯏꯌꯥꯔꯄꯣꯔꯠ ꯑꯣꯏꯅ ꯀꯤꯂꯣꯃꯤꯇꯔ 480 ꯇꯉꯥꯏ ꯐꯗꯅ ꯆꯠꯄ ꯃꯊꯧ ꯇꯥꯔꯤ ꯀꯨꯀꯤꯖꯧꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯀꯦꯄꯤꯇꯦꯜ ꯏꯝꯐꯥꯜꯗ ꯆꯠꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯁꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯐꯪꯗ꯭ꯔꯤ ꯃꯁꯤꯗ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯨꯀꯤꯖꯧꯁꯤꯡꯒꯤ ꯊꯕꯛ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯃꯥꯡꯂꯤ ꯃꯁꯤꯅ ꯇꯥꯛꯄꯗ ꯏꯁꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤ ꯐꯣꯡꯅ ꯅꯀꯜ ꯅꯥꯝꯃꯈꯛꯀꯤ ꯂꯦꯞꯂꯤ ꯍꯥꯏꯕꯁꯤꯅꯤ ꯂꯣꯏꯅꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯨꯑꯣꯏꯅ ꯇꯦꯛꯅꯤꯀꯦꯜ ꯂꯥꯏꯟꯁꯤꯡꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯍꯩ ꯇꯝꯐꯝ ꯑꯃꯗꯤ ꯍꯦꯗ ꯑꯣꯐꯤꯁꯁꯤꯡ ꯏꯝꯐꯥꯜꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯗꯁꯨ ꯅꯥꯀꯣꯏꯅꯅ ꯆꯩꯊꯦꯡ ꯄꯤꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕ ꯊꯝꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯑꯊꯨꯕꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ